MLA hompu Makna Pukchel Senglabadi drug Muthatpa Ngamgani Chennarabadi SoO agreement Handokkani CM MLA hompu Makna Pukchel Seng na amataway na Leminarabadi drug asi Muthatpa Ngamgani Hauragliba mirolbo hu pizaraga seltan gi haiduna popi tharagliba sida suspension of operation su chanariba group yauram labadi SoO agreement Handokkani nongmai marudagi drug na haliba si taray na lawroy thengnana ba lainga kasigi chapsaba khongpham lei haina Chief Minister N. Biren haikre ngahan chathagiba Manipur Legislative Assembly mifamda demand taret ki senfam pass tongnaba khanabada opposition ki MLA K. Ranjit TS Lokesor Surja Kumar Okram na police ki demanda ukhalakiba policy kat ki sengdok warolda Chief Minister na haikibane ngahan pass tokiba demand sing adude police PWD Vigilance and Anti-Corruption Department Fire Protection and Control Jail Home Guard amade Economics and Statistic ne Opposition ki MLA sing na Myanmar amasung Manipur ga tainaba international border ki fencing da kwatha khunau khul gi miyam na lining laisol tawriba mafam dage Manipur da lam henjilak fencing khare masi maru oina border pillar number 80 amadi 81 da ne fencing khariba BRTF na civil society gi mihut sing na fencing khaba gi thabak yangsinba lakbada thabak leplaga mihut sing aduna chatkhraga fencing khare masi yangsilaudrabadi matungda akaiba lakani haike Popi thabada suda laiba group singna pungning thogatpa laibra Popi thaba tokanaba hingnaba topa lambi pirabra isingi awaba mayok narakpa sida mayhok langpok thoglakpada fire service na mai kanaba kari thorang paikhatlabage haibage wafam sing pukhalakhe Chief Minister na sengdokladuna lainga kasina hanadage Popi thariba singda hingnabagi atopa lambi piduna lakle Popi pambi thagani hairiba se lainga na yabang amloy masi tunggi mirolge khanduna paikhatpane Sujanaba waigera draki matang dade lainga kasi kaidongnungda compromise tawroy miyam buhu pizaraga seltan gi haibade suda akaiba lakane wafam ase center gi ministry da su chapchana thamkhrabane Chief Minister na masing thingamdana lamda masida mitop changsilakpa khangawdana khul kaya marum lingkhalakpa sina popi thabagi chang hengalakpane ahan boina chingi district manga da yumthong khuding changduna Aadhaar card yauna verification chathaba hore Handakti popi pambi thariba singna makhoina pandam thamlamba dudage chada tara phawba lokpa ngamlaroi umang kokthokhlaba madde popi pambi tharamba mafam singda hingnana ba topa lambi paikhatnaba Japan mateng pangani hairakpa laire Myanmar ga tainabada fencing khariba se kilometer taraga meter chaniga kunthra gi manungda ne chayenariba se kwatha khunau gi meter sahum lomne malem gi oina su border fencing ase chapchaba mafam adu da khana de No man's land haiba mafam khaglam laga fencing khanai Lining laisol ge yetnabagi matangda Minister let pau hawkip na chatuna yangsilubada yanaba purakraba ne Lainga kasi lakibadage hanaga yangnabada police amadi miyam gi oiba mari yamna phagatle miyam na thajaba thamlakpana criminal kaya phabada police ki mateng panglakle State force ki tha tara humdoi gi tolop Mars tha phawbada piga ne isingi awaba mayok naringai da mayhok langpok thoklakpada thengnana bang form ta gi oiba gari yauna tongan ba machine sing thamle Kendra khudingda fire station amamam thamna bang lupa crore marfu draga humdoi gi project ministry da thakre haina phongdokhe aroi badang tabiri bapum namak pu thagat chare